Malem sinba thungna Christmas kumhai pangthokna bagum Manipur da su starasigi tongan ba mafam singda harau tayamna Christmas kumhai pangthoknari. Prabhu Jisu pokpa numit December 15 ngasigi numit ase Christian lining chatpa singna senglaba numit amani haina chetna lobaga loinana numit ase da Christmas ki kumhai pangthoknari. Kumhai ase Imphal gi Chingmairong da leiba Manipur Baptist Convention MBC Center Church da su ngasi ayuk angan badagi hongna lining laison gi thoram kaya pangthoktuna amadi Prabhu Jisu gi mikhai sak sonduna Christmas ki thoram harau tayamna pangthokki. Thawram aduda tongan ba mafamdagi lakpa Christian lining chatpa miyoi kayana saruk yapaga loinana labdam asigi CSO singgi mihut kaya su saruk yakhi. Kumhai asigi yaifa paujal piraduna MBC Center Church ki pastor Reverend Juan Kamang Daimay na hai. Miyoi ba khudingmak hakchang amadi thawai panba ngaktani aikhoi isana isa nungsibaga loinana atopa singbusu nungsiba haibasi isorgi pautakni. Wakalon asi Christmas pangthokpagi nunggi oiba wakaloni kumai asigi paujeldi aikhoi mioiba khudingmak nungsi janana hingbaga loinana amana amabu ikai khumnasi haibasini tongan ba lining lichat chatlabasu aikhoina mipum khudingmak ikai khumna batai amadi makhoibu nungsiba changi haina mahangna phongdokhi. Mahagna hai iramdam Manipur asida tangdulai taba purake hairabadi ngakpi heiba kokpi ba amadi yazaba ngamba mathautai aikoina isorbu ningzaba khagnatana kairo laikai amadi mioiba khunaibu nungsiba changi haina mahagna makha takhi. Ngasi se khoi maru oibigi khoi achauba celebration Christmas khoi celebration tori khoi chalem sozik se khoi chathari Christmas ki message di aseng bedi khoi mi amamam se amamam khoi haksang pale thawai pale aduga mi amasu haksang pale thawai ma pale khoi isabu nungsiba galona khoi amamam bu nungsigadabani haibasi isogi wahe khoi Christmas tawbagi madugi central theme amasu oye aduga Christmas ki message di khoi amamam bu nungsisi amamusu ikai hunaba respect tose honor tose Dharma atotopa Hindu Islam Christian Buddhism tungan mal sanamihi adu darso khoi ikai hunasi respect tose honor tose haisi thamjamni aduga loina khoi Manipur sida iramdam sida karamaina khoi shanti tandu leitaba amaka khoi leisi habitarity khoi background punamaksi khoi history punamaksi khangye adursu khoi amamambo khoi accept tobi ba se dakartai aruga nungsi ba se dakartai aruga kopi basi khoi misi practice tawdaba yade maramdi isona khoi busu nungsi khrabani kopi khrabani na khoi Manipur iramdam da karamaina khoi si nungsi chana shanti oina pan bangam gani haidi iso busu ningba tai aduga khoi kerele kai khoi chino miyamsi amamambu khoi accept to butai nungsi batai aduga himinasi haibsi sigi Christmas ki paujel amuka dumaina as a religious leader ama oina thamjabani ai sisu regardless of the tribal Beli people mayang aduda pangan meite aduda khoi naga kuki naidna isu nungsi jai accept to butai khoi nungsi batai forgiveness dakatai have say ngasi khoi Christmas oibigi maru oibigi madugi message ni. Thank you. Kumai asi yauba lakiba kakching SCG MLA mayang lambam Ramesona hai senglaba Christmas kumai asi na lakpada Manipurda khundariba Christian lining chatpa singda yaipa paujal piri kumai asi na lakpada lamdam asida tangdulai taba purakpaga loinana yaifa ba amadi nungsi chanaba lamdam ama oibo oirasanu haina mahangna makha takhi. Ngasigi thawram aduda thawramgi messenger Reverend Dr. Molaring Monsangna the word dwell among us John 1:14 haibihiramda wangangki loinana Christmas greetings ki paujana IAS officer Dr. Nailenthang Talian napiki tungda Christmas ki chakle namasu punna chaminaki hanaki Christmas na lakpada Manipur gi Christian brothers and sisters amadi elders singbu ehangna Merry Christmas a very Merry Christmas wish taujari aduga Christmas na lakpada Manipurda Santi nungaiba chokhatpa purako oirasunu haina ishorgi mafamda kurumjari